ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯤꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯣꯠꯇꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ Leave the World Behind ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯝꯅ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯃ ꯎꯕ ꯐꯪꯏ ꯃꯁꯤꯗ ꯑꯃꯦꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯃꯦꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯍꯦꯛꯇ ꯊꯥꯖꯒꯟꯕ ꯃꯤꯁꯛꯁꯨ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯥꯎꯒꯜꯂꯤ ꯉꯁꯤꯗꯤ ꯑꯃꯦꯟꯗꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯀꯤ ꯍꯣꯂꯤꯗꯦ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯂꯦꯟ ꯑꯃꯗ ꯌꯨꯝ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯥꯔ ꯇꯣꯡꯂꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯆꯠꯂꯤ ꯑꯃꯦꯟꯗꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤ ꯑꯅꯤꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯃꯦꯟꯗꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯄꯣꯠ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯔꯣꯁꯔꯤ ꯆꯠꯈꯤ ꯑꯃꯦꯟꯗꯥꯅ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯦꯛ ꯇꯧꯔꯕ ꯑꯆꯥꯄꯣꯠ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯗ ꯇꯧꯕꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯔꯣꯁꯔꯤ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕꯒꯤ ꯄꯣꯠ ꯑꯁꯤꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯑꯃꯦꯟꯗꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯨ ꯈꯔ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯥꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄ ꯋꯥꯡꯖꯤꯡꯗ ꯂꯩꯕ ꯑꯉꯥꯡ ꯈꯔꯅ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯉꯦꯅ ꯍꯥꯏ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯤ ꯏꯆꯟꯁꯤꯡ ꯑꯗꯨꯅ ꯊꯣꯡꯂꯤ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯔꯛꯏ ꯍꯥꯎꯏ ꯑꯩꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯕꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯅꯤ ꯅꯤꯉꯣꯝꯕꯝꯒꯤ ꯕꯣꯝꯕꯦ ꯂꯩꯔꯛꯀꯤ ꯃꯃꯥꯡꯗꯅꯤ ꯏꯚꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯒ ꯊꯪꯅꯅ ꯂꯩꯔꯕ ꯍꯣꯇꯦꯜ ꯑꯃꯅꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯦꯟꯖꯣꯏ ꯇꯧꯕ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯖꯣꯏ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯖꯍꯥꯖ ꯑꯗꯨꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯟꯖꯕꯗꯤ ꯖꯍꯥꯖ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯖꯍꯥꯖ ꯑꯗꯨ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇꯁꯨ ꯑꯇꯣꯞꯄ ꯖꯍꯥꯖ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯐꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯑꯆꯥꯄꯣꯠꯁꯤꯡ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯦꯟꯗꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯈꯥꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯁ꯭ꯀꯣꯠ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯩꯗꯤ ꯁꯍꯔꯗ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯁꯍꯔꯗ ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯅꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯏ ꯌꯨꯝ ꯑꯁꯤ ꯅꯪꯅ ꯔꯦꯟꯇ ꯂꯧꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯍꯟꯗꯣꯛꯂꯒꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯍꯟꯕꯤꯔꯣ ꯕꯦꯁꯃꯦꯟꯗ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯑꯃꯦꯟꯗꯥꯗꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯣꯠ ꯇꯥꯗꯕꯤꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯑꯃꯦꯟꯗꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁ꯭ꯀꯣꯠꯀꯤ ꯃꯆꯥꯅꯨꯄꯤꯅ ꯇꯤꯚꯤ ꯊꯥꯕ ꯃꯇꯝꯗꯗꯤ ꯇꯤꯚꯤꯁꯤꯡ ꯑꯗꯨꯗ ꯆꯦꯅꯦꯜ ꯑꯃꯠꯇ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯈꯛꯇꯪ ꯎꯕ ꯐꯪꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯦꯂꯔꯠ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯃꯦꯟꯗꯥꯁꯨ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁ꯭ꯀꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯦꯟꯗꯥꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯇꯔꯅꯦꯠ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯏ ꯑꯃꯦꯟꯗꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯐꯣꯟ ꯑꯗꯨꯗ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯃꯁꯤꯗ ꯃꯩ ꯃꯨꯠꯂꯤꯕ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏ ꯄꯥꯎ ꯌꯥꯎꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯂꯗꯨꯅ
ꯏ ꯄꯥꯎꯁꯤꯡ ꯑꯗꯨ ꯌꯦꯡꯍꯟꯕ ꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯀꯣꯠꯀ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯍꯥꯛꯅ ꯁ꯭ꯀꯣꯠꯇ ꯑꯩꯒꯤ ꯐꯣꯟꯗ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯔ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯀꯣꯠꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯂꯤꯕꯖꯥꯠꯅꯣ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯖꯥꯠꯂ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯀꯣꯠꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯃꯦꯟꯗꯥꯕꯨ ꯀꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯃꯅ ꯚꯥꯏꯔꯁ ꯑꯃ ꯁꯥꯕꯅꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯁꯇꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀ꯭ꯔꯥꯁ ꯇꯧꯍꯟꯕꯗꯒꯤ ꯃꯁꯨꯒꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯖꯤ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯁꯖꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯖꯤ ꯀꯌꯥ ꯑꯃꯔꯣꯝ ꯊꯣꯝꯖꯤꯜꯂꯛꯏ ꯁ꯭ꯀꯣꯠꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯨꯝꯗ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯕ ꯆꯠꯄꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯛꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯡꯒꯠꯂꯗꯨꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯁꯦꯇꯦꯂꯥꯏꯠꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯇꯣꯉꯥꯟ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯃ ꯀ꯭ꯔꯥꯁ ꯇꯧꯕ ꯊꯦꯡꯅꯩ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯁꯨ ꯑꯣꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯥꯁ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯀ꯭ꯔꯥꯁ ꯇꯧꯁꯤꯟꯕꯅꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯏꯄꯣꯝ ꯑꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨ ꯆꯪꯉꯛꯄꯗꯒꯤꯗꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯣꯠꯇ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯁ꯭ꯀꯣꯠꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯤꯔꯅꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯇꯥꯁꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯦꯃꯦꯟꯗꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯅꯦꯜ ꯐꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯦꯃꯦꯟꯗꯥꯁꯨ ꯁ꯭ꯀꯣꯠꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯁꯜꯂꯨꯗꯦ ꯃꯗꯨꯗꯒꯤ ꯁ꯭ꯀꯣꯠꯁꯨ ꯃꯃꯥꯡꯊꯛꯇ ꯄ꯭ꯂꯦꯟ ꯑꯃ ꯀ꯭ꯔꯥꯁ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯑꯦꯃꯦꯟꯗꯥꯗ ꯂꯤ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒ ꯑꯁꯤ ꯖꯪꯒꯜ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗ ꯎꯏ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯕ ꯀꯦꯕꯤꯟ ꯑꯃꯗ ꯃꯈꯣꯏ ꯆꯪꯉꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯖꯤ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯗ ꯇꯝꯃꯤ ꯇꯧꯕꯇꯕꯨ ꯃꯕꯨꯡꯅ ꯋꯥ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯇꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯦꯕꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯧꯕ ꯁꯥꯎꯟ ꯑꯃ ꯇꯥꯏ ꯃꯈꯣꯏ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯦꯟꯗꯥꯁꯨ ꯃꯌꯨꯝꯗ ꯇꯥꯕ ꯐꯪꯏ ꯃꯍꯥꯛꯅꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯖꯤꯕ ꯄꯥꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ GPS ꯑꯗꯨꯁꯨ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯏ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯨ ꯌꯨꯝ ꯊꯤꯕ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ GPS ꯌꯥꯗꯕꯗꯒꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤꯗꯨꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯏ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯕ ꯈꯔ ꯇꯥꯔꯛꯄ ꯑꯗꯨ ꯎꯏ ꯑꯉꯥꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯥꯔꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯀꯥꯔꯠ ꯑꯗꯨꯗ ꯏꯔꯤꯕ ꯂꯣꯟ ꯑꯁꯤ ꯑꯇꯣꯞꯄ ꯂꯣꯟ ꯃꯈꯜ ꯑꯃꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯨꯝꯗ ꯑꯦꯃꯦꯟꯗꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯦꯜꯍꯧꯗꯕꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯏꯐꯦꯛ ꯇꯧꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯁꯨ ꯁ꯭ꯀꯣꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯀꯣꯠꯇ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯁ꯭ꯀꯣꯠ ꯍꯥꯏꯔꯦ ꯃꯁꯤ ꯄ꯭ꯂꯦꯟꯒꯤ ꯃꯈꯣꯜꯁꯨ ꯅꯠꯇꯦ ꯕꯣꯝꯒꯤ ꯃꯈꯣꯜꯁꯨ ꯅꯠꯇꯦ
ꯃꯁꯤ ꯃꯈꯣꯜ ꯑꯁꯤ ꯁꯥꯎꯟ ꯋꯦꯕ ꯑꯃꯅꯤ ꯃꯁꯤ ꯃꯈꯜ ꯑꯃꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯂꯩꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯈꯪꯅ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯁꯤꯡꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟꯗꯒꯤ ꯊꯥꯗꯔꯛꯄ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯄꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯁꯥꯏꯠ ꯑꯃꯗꯅ ꯗ꯭ꯔꯥꯒꯣꯟ ꯌꯦꯛꯏ ꯑꯗꯨꯒ ꯁꯥꯏꯠ ꯑꯃꯗꯅ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗ ꯏ ꯃꯁꯤꯗꯩꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯒꯤ ꯋꯥꯔꯗ ꯑꯁꯤ ꯃꯍꯥꯛꯅ ꯒꯦꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯔꯊꯗꯤ ꯑꯃꯦꯔꯤꯀꯥꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯃꯦꯟꯗꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯁꯣꯍꯔꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ ꯃꯗꯨꯗ ꯁ꯭ꯀꯣꯠꯅꯗꯤ ꯁꯍꯔꯗ ꯆꯠꯀꯅꯨ ꯁꯍꯔꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯦꯃꯦꯟꯗꯥꯗꯤ ꯁ꯭ꯀꯣꯠꯅ ꯈꯥꯝꯕꯗꯨ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯁꯍꯔꯔꯣꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯈꯥꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯛꯇꯕꯗꯒꯤ ꯑꯃꯒ ꯊꯣꯡꯒꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯣꯇꯣꯃꯦꯇꯤꯛ ꯉꯥꯛꯇꯅꯤ ꯇꯦꯁꯂꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯅꯦꯜ ꯐꯪꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯅ ꯃꯥꯡꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯏ ꯃꯈꯣꯏꯁꯨ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯊꯩꯗꯣꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯕ ꯉꯝꯖꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯦꯃꯦꯟꯗꯥꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯁ꯭ꯀꯣꯠꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯈꯤ ꯁ꯭ꯀꯣꯠꯁꯨ ꯑꯦꯃꯦꯟꯗꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯇꯩꯅ ꯃꯄꯥꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯐ꯭ꯂꯦꯃꯤꯡꯒꯣ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝ ꯄꯩꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯏ ꯐ꯭ꯂꯦꯃꯤꯡꯒꯣꯅ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠ ꯑꯃꯁꯨꯡ ꯑꯦꯃꯦꯟꯗꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯍꯥꯛꯇꯤ ꯃꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯅ ꯍꯦꯛꯇ ꯈꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯐꯖꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯁꯥꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯁꯥꯎꯟ ꯑꯀꯟꯕ ꯑꯗꯨ ꯂꯥꯛꯏ ꯁꯥꯎꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯅꯥꯀꯣꯡ ꯂꯣꯏꯅ ꯃꯦꯟꯁꯤꯟꯅꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯀꯥꯏꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯎꯟꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯈꯤ ꯁꯥꯎꯟ ꯑꯗꯨ ꯂꯦꯞꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯦꯃꯦꯟꯗꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯌꯥ ꯑꯗꯨ ꯃꯊꯟꯇ ꯇꯦꯛꯆꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯃꯦꯟꯗꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯒ꯭ꯔꯣꯁꯔꯤꯗ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯃ ꯅꯪꯅ ꯎꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯀꯣꯠꯅꯦ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥꯅꯦ ꯄꯨꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯅꯥꯔꯦ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯁꯤ ꯃꯊꯟꯇ ꯀꯦꯟꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯟ ꯑꯀꯟꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯊꯣꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠꯁꯨ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞꯅꯤ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯔꯨꯞ ꯑꯣꯏꯗ꯭ꯔꯦ ꯃꯇꯝꯅ ꯐꯤꯕꯝꯅ ꯌꯥꯗꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯕ ꯄꯥꯝꯕꯗꯨꯒꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯕ ꯄꯥꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯀꯣꯠ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯒ ꯑꯁꯨꯝ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯒꯤ ꯅꯣꯡꯃꯩ ꯐꯥꯎꯕ ꯁꯠꯇꯣꯛꯅꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯄꯤ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩ ꯃꯇꯦꯡ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯀꯣꯠꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯔꯀꯥꯔ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ
ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯦꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨ ꯄꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯏꯔꯥꯟ ꯅꯠꯇ꯭ꯔꯒꯅ ꯀꯣꯔꯤꯌꯟ ꯅꯠꯇ꯭ꯔꯒ ꯆꯥꯏꯅꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥꯅ ꯂꯝ ꯀꯌꯥ ꯃꯔꯨꯝꯗ ꯈꯟꯅꯕ ꯍꯧꯔꯨꯕꯗꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯃꯔꯨꯝ ꯁꯦꯝꯂꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯂꯝ ꯃꯌꯥꯝ ꯆꯪꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ꯭ꯔꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯃꯦꯟꯗꯥꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯁ꯭ꯀꯣꯠ ꯒꯥꯔꯤꯗ ꯐꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯀꯣꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯗꯤ ꯈꯪꯉꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯂꯥꯟ ꯑꯍꯨꯝ ꯇꯧꯏ ꯑꯍꯥꯟꯕꯗ ꯂꯝ ꯑꯗꯨꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯟꯕ ꯃꯗꯨꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯅꯥꯝꯇꯅ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯗꯕ ꯑꯦꯇꯦꯛ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯁꯥꯎꯟ ꯋꯦꯕꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯇꯧꯔꯛꯄꯅꯤꯅ ꯑꯃꯅ ꯑꯃꯗ ꯆꯤꯡꯅꯕ ꯂꯣꯏꯅ ꯐꯥꯎꯅꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯃꯗ ꯀꯦꯑꯣꯁ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯑꯅꯤꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯊꯟꯇ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯆꯔꯛꯀꯅꯤ ꯃꯔꯝꯗꯤ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝ ꯑꯃꯒꯁꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯂꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯀꯅꯥꯝꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯒ ꯄꯪꯍꯥꯠꯇ ꯍꯟꯅꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯟꯅꯕꯗꯅ ꯑꯩꯈꯣꯏꯅ ꯑꯃꯦꯟꯗꯥꯕꯨ ꯎꯕ ꯐꯪꯉꯤ ꯑꯃꯦꯟꯗꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯖꯪꯒꯜ ꯑꯗꯨꯗ ꯊꯤꯗꯨꯅ ꯂꯥꯛꯏ ꯑꯃꯦꯟꯗꯥ ꯑꯃꯁꯨꯡ ꯁ꯭ꯀꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯕꯤꯟ ꯑꯗꯨꯗ ꯂꯥꯛꯏ ꯀꯦꯕꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯖꯤ ꯀꯌꯥ ꯃꯔꯨꯝ ꯊꯝꯖꯤꯜꯂꯛꯏ ꯁꯖꯤꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯖꯤꯁꯤꯡ ꯑꯗꯨ ꯆꯠꯃꯟꯗꯕꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯖꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯦꯟꯗꯥꯅ ꯁꯍꯔꯔꯣꯝꯗ ꯌꯦꯡꯉꯤ ꯁꯍꯔꯔꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯩꯈꯨ ꯀꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯂꯥꯟ ꯇꯧꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯃꯦꯟꯗꯥꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯁꯍꯔ ꯑꯗꯨꯗꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯍꯔꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯨꯠ ꯇꯧꯅꯩ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯩ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯏ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯣꯟꯕ ꯕꯪꯀꯔ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯕꯪꯀꯔ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯁꯨ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯦꯟꯁ ꯍꯥꯏꯔꯤꯕ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤꯒꯤ DVD ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯍꯥꯛ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯤꯔꯤꯌꯦꯜ ꯑꯗꯨꯒꯤ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯔꯣꯏ ꯂꯣꯏꯕ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯌꯦꯡꯒꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯗꯨꯁꯨ ꯃꯍꯥꯛ ꯌꯦꯡꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯏ ꯃꯁꯤꯗ ꯂꯩꯔꯤꯕ ꯕꯪꯀꯔ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯁ꯭ꯀꯣꯠꯅ ꯑꯃꯦꯟꯗꯥꯗ ꯍꯥꯏꯈꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯕꯪꯀꯔ ꯑꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯌꯨꯝ ꯀꯌꯥꯃꯔꯨꯝꯁꯨ ꯃꯍꯥꯛꯅ ꯁꯥꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯣꯠ ꯑꯁꯤ ꯍꯥꯟꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯖꯒꯥꯁꯨ ꯑꯣꯏꯔꯕꯅꯤ ꯑꯃꯦꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯃꯦꯟꯗꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯁ꯭ꯀꯣꯠꯀꯤ ꯐꯦꯃꯤꯂꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯁꯦꯐ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯦꯇꯦꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯇꯥꯔꯒꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ